अहानबदा मरोइब पाव सनामही लाइनिंग असे मालेम असिदा लेरिबा मियोय खुदिंगमंगना लौबदा कानाबा पीबा ngamba यामना यूनिवर्सल ओइबा लाइनिंग अमनि हाइना राज्य सभा के मेंबर निंगथौ सना चौबा लेसे अमना फोंदोखरे खुरुमजरी ममी टीवी प्राइम टाइम मणिपुर न्यूज मिनिंग ताबीब सिंबु लक्ष्मी कोंखामना तराम नोकचरी पाव संदोन पिजरी सनामही लाइनिंग असे मालेम असिदा लेरिबा मियोय खुदिंगमंगना लौबदा कानाबा पीबा ngamba यामना यूनिवर्सल ओइबा लाइनिंग अमनि हाइना राज्य सभा के मेंबर निंगथौ सना जौबले से अमना फोंदोखरे वाफम असे सनामही लाइनिंग की पोकपा लुहोंगबा अमसुंग कोरौ नोंगाबगी थोरम सिंगी मतंगदा ngasiदगी नुमित 35 चुमना चथगदबा राइट डे पैसेजेस हाइना मिंगथोनबा वर्कशॉप होंदोकपगी थोरमदा निंगथौ सना जौबले सेंबना फोंदोखिबने लाइनिंगथौ सनामही टेंपल बोर्ड अमदी मणिपुर यूनिवर्सिटी ऑफ कल्चर अनिना पुना सिंदुना हयिंग खोंगबाल उफोंग युमफमदा पांगथोकपा थोरम अदुदा निंगथौ सना जौबले सेंबना हाई सनामही लाइनिंग असे यूनिवर्सल ओइबा लाइनिंग अमने लाइनिंग असेगी वांगुलोन असिसु थाग यामना वांगी ngasi पांगथोकलिबा थोरम असे यामना मरु ओइबा अमने मैते फुरुपकी थोरम सिंथा असे पोकबा लुहोंगबा अमदे सिबा खक्ता नते अंगांग अमना ताइबंग फावरक्ट्रिङै हाइबदि ममागी पिबुक नोंदा लेरिङै मतमदगी हौना लाइसोन तिनसोनगी ओइबा थबक थोरम सिंथा कया पांगथोकपा हवे सिरबा मतुंगदसु कुमोन फिरोइना चिंगबा पांगथोए असिगुंबा लाइनिंगी ओइबा फजखरबा लिचरसे अनि थोकपगी चनबी अमा लेरिबा सिना मांगहनदनबा होनसे थोरम अमा शिनबा मतमदसु मतमगी ममल खंगना पांगथोकनबा होनसे खेनबा पुनमक थादोकनदुना फुरुप असे चावखनबा थबक पाइखसे हाइनसो निंगथौ सना जौबले सेमना मखा ताखे तसेंना अखोइगी लाइखौ स्लामै थाजन चचरिबा सनामहि लाइनिंग आजबदा मसी याम यूनिवर्सल लबा नाइटि अदोना अखोइ विदई सिंची अनि थोपा मारबा विदई हाइबाबा विदई हाइबाबा विदई हाइदोइबा विदई हाइदोइबा सिबा अखोइ यासनबा पुनरगा लैबिसना तबा अखोइना पुनमसे कोलगा पुगदोइबा अदो कोलगा पुगदोइबा कोसे अखोइ मनुंग दै कोइ दिके मानदर दिकाना अखोइ कोलगा मंगनी अदो मतम सिबा अखोइ बितै से हौबदु मतम चाना हौरगसु असोमद लोगेदा मतम पिदबनेना एनी सिगी मतम तोबत होलदि अखो हौबो मतम हापसि चपचाना हौसि अदो चपचाना होइबो मतम होपिसि थौरम अदुगा मरी लेनना केफन पीदगी मिनिस्टर एल सुसिंद्रोन हाई मैते ओइना पोलबदी फुरुप असे चावखनबा अंगम अंगम थौदांग सिंग लबिनसे अखोइना अखोइगी आइडेंटिटी कंद्रबदी कना अमदना कनगदब नते अखोइ मसल अमता ओइना पुंदुना फुरुप असे चावखनबा होनसे लाइनिंग थौसनामही टेंपल बोर्ड के हौजिक लेरिबा हिंग खोंगबागी मफम असे पांगथोक चावथोकपगी मथौ ताबा लेरबदे महाकी माइकेदगी पांगबु याबा मतेंग पांगनी सनामही लाइनिंग असे मियाम पुमनमकिनी हाइबसे काउगुमसे हाइनसो मिनिस्टर एल सुसिंद्रोन मखा ताखे अखोइना अखोइगी आइडेंटिटी कंद्रगदे कनातन लाकलोय अना अखोइ यामबा यामदब तोमान हम लेरगादा लेजरिबो खरजना अखोइ कनमदरगा ले अना होय मियाम पुनम खोन मिनदरगदि यारोदब पुनम ओनिना मसमाना लापीदन होपीदन तौबिबसे यामना पे बसे अखोइ पुनम अखोइ चमिनबदरगा ले ने स्माय सुमै खंजगे ngasi thoram aduda sanamahi lining chatlaba imung amage chana pathap takba chana pathap haina mingthon ba lairik amade chatha gadori ba workshop adugi material singso phongki
ngasigi thoram aduda Kevin PDG Minister El Susindro Rajya Sabha gi member Ningthosana Jobali Semba Kairao SG MLA El Rameshwar amadi Manipur University of Culture gi Vice Chancellor Professor Paunam Gunindrona mathang sina Chief Guest President amadi Guest of Honor oina sargyaki Lamdam asigi Santhok Lambi kya yatkadoriba Industrial Training Institute ITI singase hingatnaba lengangna athubada mideng changbiyu haina Manipur Pradesh Congress Committee MPCC gi General Secretary P Sarachandrana phongdorakli wafam asi MPCC gi thomi singna ngarang none amasung juribam gi ITI yengsiluraba matung ngase Congress babanda pangthokpa paugi mifam amada MPCC gi General Secretary P Sarachandrana phongdokibani Paugi mifam aduda MPCC gi General Secretary P Sarachandrana hai lamdam asi achoba factory amasung industry laite lairik laisu hairaba naha khudingmak laingangna thabak pibasu oithokte maram aduna lamdam asida lairiba ITI sing ase chakwan handuna masaga chanaba skill amamam piba tangai fade ITI na piba masagi skill aduna small scale industry amadi cottage industries hanglaga masana masabu thabak pizaba natrabade hauragliba naha sing ning bakai banatana atopa lambi amata laite adubur luribadi naha sing training pigadawriba lamdamasigi ITI sing amata ningthina mathau pangthok taba asini lamdamasida ITI tara mathoi leibagi manungda ama ani khak mathau tawre Jahi asigi haukiba September thada pauche amada nonegi ITI ase sava horamlaga thabak lepkhre haina fonglakpadagi yengsin khongchadadu chatkibane mafam adu yobada leiramliba fibam adu ubada angakwa pokhe mafam adugi miyamda hangbada institute ase kumjali singani kunmathoida saba haukibani haina phongdurai adubu mafam aduda khilamliba foundation stone adudadi institute ase crore mapan lagyangkai changna Sanaba Lamdamasigi Chief Minister N. Birena Kumjali Singani Kunithoigi Jun Tara Humdoida Uref Ayung Tammi Haina Tharame Leiramliba Institute Adugi Fibam Adudi Subnagi 12 mm gi Yot Mari Khakna Pillar Oiraga Leirame Amaromda Imphal Juri Lambe Ngasisu Angakwa Fibam Amada Lehauri Juri Bamgi ITI Ase Kumjali Singani Tarani Thoige Me Faubagi Manungda Congress Laingana Lupa Crore Mariga Lag Yangkai Changna Fazana Samgalam Lay Adubu Chahi Taragi Matungda Oiramliba fibam adude akibagi masagne building sing aduge thong thongnau amata yauramdre mi leiba yabagi fibam natre maramaduna lamdam asige naha sing thabak biduna semilon hangadaba ITI sing palibalenga asina mireng changbiduna atuba matamda hingathan bio hanasu MPCC gi General Secretary P Sarachandrana makhatana phongdoke Panbiriba Sarkar Sina Amutang Sectobio Equiju Sasarui Lady ITI Sibu Yarabra Yadribra Aduka 9.5 Changadaba Ashikuma estimate Asida 12 mm Yod Marina Pillar Wivise Matakta Tinna Kupa Pakan Sangondona Laiduribra Maramaduna Koi Mari Lainaba Officer Sing Department Singi Amutang Sanjan Birga Yengbio Natragadi Tadriba Pashasiga Lehuriba Porsiga Yamsanadre Lehuriba Pium to the Yam Septa the Pim Dele Adugi effective Karitulakani Hayam Kudung Tiva Tomotum the D Parzakaya Sigani Ukhrul District ke Chungai Assembly Constituency gi manung chanalaiba poikhul-dagi nupi ane ngarang dungthil Tholiru Turel lanaba honabada isingi iraina chenthakibado ngasi fawba thiba khangdana leire makoi ani gi thawai kanbinaba isorgi mafamda ekhoi puna thoni minasi haina Manipur gi Chief Minister N. Birena appeal tawkhre Hiramasigi matangda pressna phangba pawma gi matung ina poikhul-dagi RS ngamreila chahi kontra mapuroiba RS Barechung Amade RK Ramlaila Chahi Kontramari Mapuroiba RK Mathot Mina Lauda Tabak Sururaga Yumda Halakbagi Lambida Laibak Tiba Taudok Ado Nankibane Mafam Kangdana Leiriba Makoi Anigi Hakjang Hauzik State Disaster Response Force National Disaster Response Force Chingai Bloki Police Personnel Amade Kunja Singh Yauna Akanwa Mongda Ti Humbagi Tabak Chathare Hauzik su nong leptana taba maramna thi humbagi thabakta chauna apanbadi adumag mayoknare loinana haukiba numitagi churakhiba nong na maram oiraga Ukhrul district ki tonga mafam singda ising ichau thoklei masina miyam gi punsi mahingda chauna akaiba pibata natana lau khawba yaraba lofam singsu ising na thumjin khibadagi hena awaba mayoknare district asigi tonga ba manung hanjin ba mafam singda suspension bridge matik chana leitabana Lomi kya lau singuga mari lainaba Chathok Chashin Tobada Kudong Chadaba Oire
लोइनना ममल यामलबा मियोय क्यागी पुंसी तुरेल लांथोक लांसिन तौनबा होनबदा थवाई थाबसु लेख्रबनी हाइना पाउसना मखा तारकले Human resource matik chana leiraba matamdada kunai asigi chawkat khongthang mapung fana purakpa ngamgani haina kontrakpam asigi MLA TS Tokesor na phongdoragli Wafam asing asi UNACO gi kunmatoi suba foundation dega mari leinana kontrakpam assembly constituency gi Chadungda nauna sagaliba UNACO gi residential school da pangtokpa thoram amada MLA Lokesor na phongdokhibani Sagolban asigi MLA RK Imo Makeng Dolai Thabi Jila Parisad ki member Ningthokongjam Sanatongba amade UNACO gi chairman cum managing director and Iravanta yauna pangthokiba thoram aduda MLA Lokesor na hai political gi oiba kenaba thadokduna haksel education amadi lawu singu gi lamda awanba ama purakna ba puna thodang lominabagi tangai fadaba lei lamdam ama chawkhatnaba honabada human resource matik chana leiba haibasi yamna maru oi UNACO ase human resource puthokpada mangjil thana chatpa ngamlagle Manipur ase hojik aruba tanfam amada leiba maramna aikoigi human resource mayek sengna khangdokpa ama change mahi masingi lamda UNACO na lokhalang liba khongtang asida soidana lamdam asida ahongba khara purakani haibagi thajaba lei hanaso MLA Lokesor na makatana phongdokhe human resource 100% dakar le Hello, ya koi ke human resource ka soda bata ye phagana na hai na koi ko sumri jabe issue bani ye lachi ru ko ki founder bina pas university high level ka community start na ni like ye no ya chi high na power ba level ba har ke ni ma ke ara ni dollar ni ke ara ni sanu power la ka ta lambi hai jaba ta now jetting so the jetting so high building I in a house ukade 2000 I think it's out the you say ta hore se adu mama di or na jet on the adu the ni na so this habi ade ni ye na ka ni adu si human resources la ka na think ka ni da thoma so sade to ki travel by sala ban ni to le I am a ko se ko shuru le ka ta si puri sade Thoram aduda sarug yakiba Sagolban SG MLA RK Imona lamdam asida school kya leirabasu anoba thak amada samgat sagatpa school de thoidongna leite chanungda nauna sagaliba UNACO gi anoba residential school ase India gi atopa state singda leiriba residential school singa yengnabada masing thaba yagani haina mahangna phongdokhe Thoram gi sarugama oina UNACO school chanungi campus ta ujara kyasu thake lakadoriba anoba chahi gi calendar amade diary so phongke loinana chahi asigi pangthokiba NEET exam da mai pakpa ngamkhraba UNACO school gi mahairoi mari da su khudol posting piduna pongning thogatke Hindu lining chatpa singi achoba kumhai ama oiriba Diwali na lakpada Manipur gi governor Laganeshana lamdam asigi miyamda yaipa paujal piragle Governor Laganeshana thadorakpa yaipa paujal aduna hai kumhai ase Hindu lining chatpa singi achoba kumhai amane mangalgi kumhai hainasu khangnariba kumhai asina afabana phatababu maithiba pikhibado takle Lord Ramana Ravanbo maithiba piramlaba matung Ayodhya da halakpagi harau nungaibado numit asina ningsinghalle Diwali gi mangalna starasi gi miyam marakta lingjal manaba puraktuna nungsi chanana leiminaba oirasanu haina governor gi yaipa paujal aduna makha tarakle Cyclone Sitrangi matangda Indian Meteorological Department na India gi North East state marida red alert lauthokibaga iroinana Ukhrul district ta thasigi tangkundagi pangthorakiba North East Autumn Festival NIF listingani kunithoi khudaktagi lepkhre Ukhrul district ki manung chanba Lunghar khulgi Jorchengda thasigi tang kundagi hauraga lagliba tang kuntaruk phawba chayol ama chumna sathagadaba NIF listingani kunithoi khudaktagi lepnaba festival asigi organizing committee amaso Chico Adventures na waref ase puna lauminakibane Hiramasi matang da Chico Adventures ki maikadagi thadorokpa chorol amagi matung ina festival asigi lemhoriba numit nini asi fawba pangthoknaba honabani adubo cyclone Sitrangi pibam ase kari oirakpa yabage haibado khangba ngamlaktaba maramna firep ase lorakpane loinana poikhuldagi mioi ani tholiru Turel lanaba honabada ngasi fawba thiba khangdana leiriba dugi damakta so imung manungi awabada saru yari haina cherol aduna makha tarakle
Manipuri theater da kathokpa amaga loinana matam sangna theater amadi film gi lamda thabak tawraklaba singda laikhidraba sangnaraba actor director amadi playwright Elangbam Bir Kumar gi mingda mathang chahidagi akhanaba lifetime achievement award piragani haina lauthokre. Award ase MAMI TV gi managing director Ojit Kumar Elangbam na mahaki apokpa mapagi mingda katkadabani. War on Drugs campaign ki sarugama oina haukiba tang kunithoi da Bisnupur district ki SP na luchingba apunba team amana leimaram lamkhai dagi nupa ama heroin powder soap case marifutaret ka ponana fakiba adugi makha taba oina ngasi so case aduga chenaba myoi ama fabangam kre faraba myoi adudi Chorchanpur gi Jomi colony dagi Khaiminthang Munlo alias David Chahinimfu apokpa SK Munlo kawi haire police tagi fangba pawmana hai haukiba tang kunithoi da fagatkiba heroin powder sting ado Bisnupur district ki SP gi lamjing makada additional SP ops amashung additional SP LO gi makada Bisnupur district police Nambol police station amadi CDO Bisnupur gi team amana leimaram lamkhai da frisking amadi checking sathabada registration number MN011938 oiba bus amadagi fagatpangam kibane Faraba myoi ado makha taba logi action lokhanabagi dama kolam sing aduga konana NDPS eki makhada FIR ama register toraba matong Nambol police station da sinakre haire Amaromda Bisnupur district ki SP gi lamjing makhada additional SP ops amasong additional SP LO gi medeng makhada CDO Bisnupur amasong Phogak Chau Ikhai police station gi apunbati mamana thasigi tangkul humdoida torbung bangladagi myoi ama kani kg mari gram chahunganifu mariga konana fagathiba case aduda chenaba amasong ngasi fagatpangam krai Faraba myoi adude Chorchanpur district ke Thingkhang Phai Khudagi Ginko Hau Chahinifu manga apokpa Suraj Bahadur kawi haire Faraba myoi ado makha taba logi oiba action lokhanabagi damak Phogak Chau Ikhai police station da sinakre haire Kum amagi fau lokpa haunarakpa matam asida Khanghaudana haukiba tangkul humdoige ahingdagi leptana churakiba nongna maram oiraga khawdogluraba fawbom kaya ising manungda laikhibadagi lamdam asigi laumi miyam kokta khut haptuna khangna rehaina Kumbi Municipal Council gi hanagi Vice Chairperson Wahengbam Bovisana fongdorakle hiramasigi matangda Wahengbam Bovisana makhatana hai Kumbi Assembly Constituency gi manungda leiba lokon kyada faw lokpagi matam yauraktuna faw pambi sing khawdoglaga thamba yaure Pobom sing ado handak chukiba nong na maram oiraga ising tumjin khibadagi longmi se ningba kaiba haibadu oire khawbagi matam yoraklaba faw sing khawba matamda jasa lonsin bagi thengnagadaba khudong charoidaba sing ado yenglaga ising marakta faw khawdok tabasu yaroidaure oiragliba phibam asida Agriculture Department na mideng changduna Kumbi Longtombi mayai lamyai canal ase khugaturel yauna tengthokpiyo masina Kumbi Longtong Bilokon ge Lomi Singna Chahi Amada Ani Ahumdagi Tadana Mayong Nariba Ising Chauge Awaba Aduso Fanayamna Laksen Bangamgani Haina Bovisana Makatake Leptan surpa nongi mathakta hobje koi khawji lurba phogjing isingi rol nungda leisinba yaure loina khawbi yaraba phogjing kungi nong tagdo matamna tadaba lokpa matamda tasilpa kya sina koi mahoksa gi khal kaibadagi matam chan sugda nong surukdaba lokpa matamda pharakta tasilpa kya sina koi kumbi gi lokto milokon gi lomi jing jo sing do khudong sadaba kya sing mayong na riwa se koi gi lomi jing gi yengbiraga lenga ki maikei digi pangbe aba chekin tharong kya jing koi tobiner gi damakta lomi moina appeal tawje Amaromda Kumbi Lomi Sinmi Apunbal Loop ki President Salam Jayantana Hai Loktak Lip Irrigation Canal amasung Kumbi Khugatural Tamna Kumbi Hauro Lokon amade Kumbi Terap Tompok Lokon Fauraga Cheliba Kumbi Loktombi Lamyai Canal Mapanda Low Uriba Singna Low Yeba Matamda Tracing Machina Canal Manungda Charu Kamsin Bagi Thawang Asi Nong Manini Asigi Manungda Lepio Loinana Tracing Machine amade Tractor na Low Yeba Loiraga Fo Pukhalakpada Garigi Takada Paglakpa Laikom Amashong Laibak Sing Loktoklaga Lambida Thobio Maduna Lambida Chatok Sashin Tauriba Mihamda Chauna Kudong Chadaba Mayong Nahale Hiramasigi Matangda District Administration Bisnupurna Order Ama Thokpinaba Salam Jayantana Appeal Taurakle Priyanka Yumnamna Assam Civil Services ki rank Marifutara Nithoida Mai Paglakpada Pailapul Maitei Marupna Jo Haraba Phongdokre
ngasi numinang wairam Pailapulda pangthokpa achamba thoram amada Priyanka Yumnambu taramna okhi thoram aduda ngangom Upendra Priyanka gi apokba Yumnam Indrababu apokpi Yumnam Ongbi Bemsana amadi Priyanka Yumnamna athoiba mithung singoina saryaki Pailapul maitei marupki maikaidagi Priyanka Yumnamda lengyan pi amadi thagacherol piduna ikai kumnakhe loinana Priyanka gi tungda lakadoriba punsida nungai yaifana miyam gi seba tauba fangnaba miyam puna thaunikhe okbagi thoram aduda Pailapulda leiba nupi lob singsu saryaki India dagi haukiba Rishi Sunakna Britain ge Prime Minister oiduna puwari ama semkre India dagi haukiba Rishi Sunak po United Kingdom ge Conservative Party ge lujingba khankibaga loinana Britain ge anoba Prime Minister oiragane masagi chahi nifunithoi khakta ngairiba Rishi Sunak po garang Britain ge Tory Party ge pangthokiba lujingba khanbagi mikhalda MP chamaga marifutarana sogatkhe tangai fadana Prime Minister candidate ama oibada yamdrabada MP chamana sogatkadaba aduda Rishi Sunak ge lamba riba Penny Mordontana hariba masing ado Mikhal aduda fangkidabana maram oiraga Rishi Sunak po Prime Minister ohennabagidamak lamba yaudana lauthokhibane Mikhal ado pangthoklaba matungda Prime Minister gi candidate oiriba Penny Mordontana maki Twitter account dagi mahak UK gi Prime Minister oibagi lamjal dagi tokle haina lauthorakhe loinana Rishi Sunak bo Conservative Party ge luchingba amani haina mifam aduna amata oina yanake panba yabadi Rishi Sunak ase India gi maming leiraba company ama oiriba Infosys ki founder Narayan Murthy ge machanupi lobane mahak Boris Johnson a Prime Minister oiba matamda finance chancellor oina thabak toramkhe Manipur khunai asibo achumba maikaida pubada achoba thodang loriba drama gi platform ase miyamna nohona hingat hanba mathau tare haina works minister Govindas Konthojamna phongdokre wafam ase Manipur State Kala Academy Imphal amade Langmaidong Dramatic Union anina sinduna garang pangthokiba nifutaruk suba Kha Manipur Drama Festival gi award yentokpagi thoram amada mahangna phongdokibani Langmaidong Dramatic Union gi holda pangthokiba thoram aduda minister Govindas na hai drama na khunai asida leiriba miyambu matam matam gi oiba paujal kya piduna wakhal tahanbada achoba thodang lore baru oina education gi mangal mapung fana phangaudraba mioi kyada drama gi medium ase sizinaduna hiram kyada loksing pire laibak thibade kunai asida makhal makha kya gi kanaba piriba drama gi platform ase ngaside lamdam ase gi mafam kyada sitharakpagi mami ama tarakle oiragliba fibam ase afaba khudam nate drama na kunai asida piriba kanaba kya ase miyamna khangduna Sitharuraba drama gi iho ase nauhona semgatpa matam oire haina minister Govindas na makhatana phongdokhe King Koyam to boxina lana mamuraga mayunda halakpa matamda magi yam heroic oiba ex aduda leiramiba mi mayam sina royal family si mamam sida mi oi khara thuro kan madu ek to bodagi drama si horokone na maina wari adana yamna apikpa madagi horokone koisi adana drama si muikat bagi mathau tai masina kunai sida satnariba kunai sida oiragliba pibam singsi akoi common people singda even if education ki mangal pangraba mioida masibu impart tawba yaba masibu message amoina akoina piba yaba aduma medium amasu oi haiba wafam kharaji thamjaba loina ni sodo kurumjari Manipur lenga ke education minister T.S. Basanta Kumar Herok SG MLA T.S. Radhesyam amade Hyanglam SG MLA Dr. Y. Radhesyam yauna pangthokiba thoram aduda festival asigi tongan ba pricing su landokhi Sagolmang Higher Secondary School gi award pa oza sing Manipur lenga na order ama thoklaba matong tharakpa asigi damak thagatpa phongdokle oza singna athubada join tawbagi mahut Watchat wanom tauduna stay order thokhan naba khonarabadi akan mamireng changani haina Socialist Students Union of Manipur sumna khangalakle Hiramasigi matangda ngarang lalambungda leiba sumgi office da pangthokiba paugi mifam amada sumgi president S Yai Manahai Sagolmang Higher Secondary School gi
ओजा वातुना लेरिबा से अथुबदा हापनबा सोमना लेंगाकता तक्सिनदुना लाके अवाटबा ओजा सेंग थारा उहाइना स्कूल असigi माहिरोई सिंगा पुना खोंजंग चंगसिनबा होनरिंगैदा मणिपुर लेंगाकी माइकेदगी ओजा तरु ऑर्डर थोक्तुना सगोलमांग हायर सेकेंडरी स्कूल दा थारके लूरीबदी ममांग स्कूल असिदा ओजा मापन ट्रांसफर थारकपदा ओजा तरुकते जॉइन तौबगी महुत वाचत वानोम तौदुना स्टे ऑर्डर थोकलमबगी वाथोक माहिरोई लूफ असिना थेंगनखे असिगुंबा थवोंग असे मखा ताना थोगहलकपा यारोई करीगुंबा वाचत वानोम तौदुना स्टे ऑर्डर थोकनबा होनरकपा तारगदे सुमना अकनबा मिरेंग चंगबता नतना मथौ मसक खंगदबा ओजा सिंह थबक्तगी तोकपिरो हाइबगी वाफम लाकने हौजिक ओइरिबा एजुकेशन मिनिस्टर से माहिरोई सिंगे खनबा मियोइनी हाइना लुप असिना लवे मरम अदुना हौजिक कॉलेज की ओजा वातुना लेरिबा ओजा सिंह से मेंशनबा होनबियो ममांगदा पांगथोकिबा ग्रेजुएट टीचर लौबगी रिक्रूटमेंट की फॉल अथुबदा लाउथोपियो लोइनना रेशनलाइजेशन की थबकसु लोइशनबियो हाइना याइमना मखा ताखे ngasimak order thoibo oja singsi athubida mairoi singidam khanbiduna hairiba anobu mafam sagolma higher secondary school sidaisida join tawbiu karigumba join tawdanabagi damak wachat wanom tawduna makha tana leithabo oiba taragadi hairiba oja singsi su union gi maikei degi akanba mieng changjagani loinana karigumba stay order ga tawdana oja singna join tawbidaba taragadi makha tana su oja oibagi sinfam degi othabiu haibasi socialist student union of manipur gi maikei degi oja singi mafamda nolokna haijari Lions Club of Impal Sinduna Lions UN Day listing any kunitoigi Toram Garang Sangai Puroda Leiba Lions Service Center da Pangtokre Toram Aduga Mari Lenana Higher Secondary Amasung College ke Mahiroi Singi Oiba Kuntra Suba debating competition Amaso Pangtoke Reformation of UNO is a must in dynamic world of 21st century hyper topic asigi makada Pangtokiba competition atuda tongan tongan ba school direct ke Mahiroi Kuntra Mathoina Sarugyake debating competition adugi winner oikiba Sainik School ge Mahiroi Akoizam Athobada Lupalisting Taret, Selgi Manakusinake, Lions Club na UN Day Pangtopagi Nungi Oiba Warol Piraduna, Lion, Ice Manikumarna High, Kumjali Singamaga Chamapa Nifumangada, Malemgi Ani Suba Lanjao, Loirak Labamatung, United Nations as Sam Naba Honarapada, Lions Club na Achawat Hodang Loke, Basigi Matung da UN Gi Masa Oiriba, UNESCO, UNICEF, WHO na Chingbada, Lions Club na Mating Pangduna Lake, Club asina pangduna lakiba matengbo sak khangbibo oina UN na jahi kudingi February amasung March thada Lions Day ne Lions Day in UN haina numit amat thamduna lakle UN lauriba khongthang ado sak khangbo oina malemda leiriba Lions Club singna October gi tang kunmari asibo Lions UN Day haina pangthokle Lions Club of Impal gi oina chahi khudenge numit asida mahiroi singi oiba debating competition ase permanent project oina pangthokpani haina Manikumar na makha take Kashmir gi Srinagar da leiba CRE Indoor Sport Complex da pangthokiba Senior and Master National Pancake Salad Championship da Manipur na team champion oiba ngamkre Jammu and Kashmir Pancake Salad Association amasung Jammu and Kashmir Sports Council of Srinagar anina sinduna pangthokiba championship aduda Manipur na gold medal nipan silver medal ama amadi bronze medal ane puna medal taramatoi fangduna team champion oiba ngamlakibane thasigi tangkun mathoidagi chatharakiba championship aduga mari lenana Pancake Salad Association Manipur ge president L Syam Kumar amashong secretary L Ranjit na championship aduda saruyakiba sanaroi amadi official singbo makoina pikiba performance sing adugi dama thagatpa fongdoki aroibada maroiba pa amohana
ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯤ ꯇꯤꯚꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯃꯅꯤꯄꯨꯔꯤ ꯅ꯭ꯌꯨꯁ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ